Babina Hospital amadi Paamel Foundation anina punna khutshamnaduna World Health Day ga mari leinana free health camp among ngasi Khabeisoida leiba Babina Hospital da Pangthokhre ngarangdagi hauduna hayeng fawa numit humni chumna chathagadaba health camp aduda obstetrics and gynecology, general medicine ENT, general surgery, pediatrics, neurology amadi cardiothoracic and vascular surgery ke hiram singh da lemna health checkup amadi consultancy ke service sing phang ke health camp aduga mari leinana Babina Hospital ke medical superintendent Laisham Syam Kumar na hai Babina Hospital ase multi speciality hospital amani hospital asina miyam da piri ba khudong chaba sing ado khanghan na ba amadi lemna pi ba yaba mateng pi na ba pandam da honade hospital asina Luban nan bagan loina miyam ki seba ningthina tawnaba amadi anaba seng ningthina layeng duna belhan naba pandam thamle hospital asina ana layeng bada sen ka hena changdena ba honari haina mangna makha takhe Babina Hospital si kamaina tawdi kholi mayam da khanganaba duga miyam su mateng pangnaba na thoina angamba mateng pangnaba phagi swaina OPD si liam ni tawjabani angamba hidak lang thakkharaga khoi pijabani Babina Hospital se khoi hojik si specialty mayam leire khoi na khwai digi habasingi manungda ama woinaba luba nan da digi lying sida aduga khoi staff sing thabak tawri mi singi anabagi mateng pangbibagi lomchak phajaba mayam se khoi da utnaba anaba singbo pelhanaba aduga selyam hena tinghandana khoi na yam hena tingani khanba hopsa nanbagi building chawbagi adu gi mayam na pakhatnaba du natabada khoi hospital si paisa yamdi magi changi kholi mayam si yamdi habsu adumba sum yamda khoi na khangan janingba